Hi friends, welcome back. mayamda skill amagi matangda wari ama asemba wari ama aigi punsida thengnarpa experience ama share tawjagi share tawdrikanda aina class 10 kai kangi photo ni sikuga lamda chatpagi hojipudi chahi yame hello hojipudi Dhanamanjuri University da botany da master degree ado aina mayamda share tawjaningbase yes akhoromda angang ama ai mamangi video singda skill gi matangda skill haibase hoji matamda mathau tare haiba ma panjagre aduna skill gi matangda lakjagi akhoromda anga ama mase samkakpa yam hai samkakpa haibagi skill ni mana haibjini kanam haibanati aju samkakpa haibanati ai samkakpa di yam haijaningi ado ai haite ado aina haijaninba point de sida kamai to akhoromda angang ama samkakpa haibado mahana kakpada mi kudimo laikadagi ahangai ko ayamana ahangai mamana kharaga kae adagi mama oibasinga macha angang macha jing puraga anta kakpiyo angang digi miyumda lae ado keno to samkakpa je parlor da chalo hazam da chalo adum lupa kontra yankai chama adum lowdurabaneba ado ngasai gi angang do ahangai duna ngamme haibagi mata da haikadra angang da andu respect tawbagi haikadra kibagi haikadra magi lari padabu matam sanakadabu matam boiro mamana bajinga wari watai tawgadaba thabai ngang chakadabu ro matam do kaitho mai samkapa magi haijarbi skill duna mi myam do free da kapiri neba ado aina sida lakchiningba point di ngasai gi angang du da lupa 10 do ju 10 do ju pibiba yai haibanida paisa piba yai aba adubo pining de haibinda adudi angang du da samkakpado free da dum tawle mina samkakpado ma adwaida mpham chabam da tawga samka jo dum paisa dum thokpa yaba angang dugi magi part time haigara dum oibi yari ne habnida ada koi masen hatukna bagi haigara punna mangminna ba haigara adumaina koi promote tawda ba haitare adagi ayami so ani masamak angang masamak so nauri banina haigara mangon aware oidaba aingonda leiba samkakpaje mo mayamna khanai di just job thaba ama tawba adu khataneba ai thaba ama tawba je afaba thabane do thabuk to tawjikanda aigi haijari ba aigi skill dana adum an tawya bagi lambi do pibiragadi faidana ko adumaina tawragadi ekoi masen puna chokon minagani na khalli ado aina kakpa kanda di adum lupa 10 lupa 10 adum pi ai tasengna nungaiti adu pibi gadone ba ekoi masen support tong minagadama ekoi masen promote tong minagadone adui kanda ekoi masen da nungai ba do leigadoine ba adigi ahanjing da su koina khangan batare nahajingna ahan gi wakalna ama nahagi wakalna ma adumai tari communication se gap learning pau phauna roi ana communication gap le handa bam du changi ana hojiki chanari ba tawriba mayam se hojiki youth ki matamni internet ki jungni aduna thaina gi hangadi khangba kaya wale hoji hongai ba mong je aduna koina khara uraba mit mai singaba naha gaina imai pa ahalaman jingda tambi batare phone pai hitabazu phone pai ba tambi batare das sumai nang doni khok doni na ki pe da sum leiba ya bai matam sun natreba chi haichaninge mayamda aigi video ase Saturday and Sunday sta upload adum tawjarakani thank you for watching bye bye